Committee on Tribal Unity Kotugi Maikaidigi Thadurakpa Chirolamada Sumnapali Press Committee Amada January Tangter English Kungatur Nasi Thaturaki Sironi Sirola Sida Paliba Warul Kara Hairagadi Kukizo Council Governing Council and Loki Warabadu Kotu Committee on Tribal Unity Sagol Habawapam Narang January Tang Tarukta Loki Wareb Ejat Sina Belly based administration digi Kukizo Giwena total separation or have Popular government sembada yaning da utpa warol adubu kotu na su session laduna ikai khumna bu utkre kotu na makhata na thanalbi ba warol di taliba demand political demand asi phangdringa gi moina na tung koina region as the stability amasum santi laina ba gi tamakta security concern resolving tawdringa gi moina na Belly based representative singa Kukizo lady MLA taraga political reconciliation sa thadanawa central government na laidiba Kukizo MLA tarada yamna kana haijuloidabne heba wafam kotu na fongdokli angang yolamba case ka mari laina miyoi mapan ko na numit mangani police custody remand pikri miyoi bana sa nabali sa ki wang sai taru kakta ngai revi nupamasa ma yon thuklambagi case ka mari laina apok pi yaw na miyoi mapan police na phagat khraba matung ngarang lamphel court puthok judicial magistrate first class Imphal West na mangani gi police custody remand pikri case asiga mari laina police na phagat khraba miyoi singa dudi khaide may lekai digi laiden lakpam hero je chei kunthra gom du amadi ma ki loina bi laiden lakpam ongbi jina hawaibam ongbi sandiara ni sai nipu mapureba susan uripo gopal ji lairak Sorkhabam Ongbi Bizenti say Yankai Mapurebe Ibomsa Lampiel the Git Tangzam Bina say Humfugani to Mapurebe Razian Moirang Purelaikai digi Posangbam Nandesuri say Nipu Mapurebe Zoy Kumar Sagolban Lokam Leratigi Adikari Mayum Radato Mi say Nipugani Pan Mapurebe Biren Kumantem Zivalata say Yankagamanga Mapureba Laikidrab Zayanta Madi Kaisamtong Matak Top Leratigi Ketrimim Rani Bala say Nifugamanga Mapurebe Laikidrab Narendrani Hairiba Mui Mapanasi police custody period lawyer duna ngarang lamphel court putokibani case asi mamutana investigation sa thanabagi damak makata na police custody remand tawnabagi damak haijaki hairiba case asi victim oiriba sigi makhura mana paswe police station na complaint torakpagi matungina police na thizen horakibani haukibi December 13 ta lare lakpam hero jai kunthra gomdo amadi ma ki loina bi lare lakpam ongbi Zina Mark say Tarukak Ngai Masa Madi, however, Ongbi Shanderani Impal Sakani Haidun Sakrabamatung, Halakpada Angang Nupamasadu, Yorok Tihaina, complain Asidapali, Masigi Matung, Masin Hangnaba Matamda, Angang Nupamasadu, Mahi Masing Tambagidama, Hostel the Tamlam lay Hypokum Piki Madi, Makatan Akupa Hirakidi Hedi, Tauriba Tawong Sing a city here and sing Narakwadigi, how keep it December Kuntramadi, Kuntragamatwigi, Loanaba. Ahing da anga sigi mari mata amadi laikai gi ahal sing na masin hangma matam da ori poki mapam swai digi masakhang da ba mioi kharada lupa lak amari yon thokre heba khanaki masigi matung sel handok tuna anga si tek ta kai da mapam sabada sinabi wapum khangalabasu thawa sadana madi aki khang phau bana halakhi ari hairi ba masakhang da ba mioi ani sigi manung da mioi amadi rims da attendant oina thabak puriba mioi ne hari state ki APP na submit tawkhibegi matung ina case asiga mari lainana police na phagalaba matung makhoi gi mathakta shiriba maral masana yazaduna makhata na investigation tawba matamda thawdo osida senai hairiba mioi sing makhata na phagat pagam khibani hari airport ground and private railway zoki mekedi advertisement khena ba posting CSA CSO VIP checking ticketing passenger service loader cargo hospitality amasum hospitality staff ki yauna 10 12 graduate oiraba sahi taraga tere Kuntraga Mari Puki Manung the Laban Pan Pishin apply to Yagan Hedi. Application form submission to Aroiba Matam Zanawari Taramatu English and Kungatarungi to interview na Lagliva Zanawari Taragum Doida. Online amasum offline Kutanga Surugava Yagan Hedi. Interested or candidate sing Hariba phone number 7005489886 Natragana email unpac78 myyahoo.com da resume biodata Tazilana Vahakli. Wayal Katigi editorial Miamna Tamzari, Miamna Piba Sip Secretary Giwaro, Langana Tauzarakani Kalaga Eko Edum to Mina Lagadra Malem the Tokpa, Tam Tiraba Taudo Watoksin Gimanung, Kanglup Amaga, Hatna Sunavasini, Asiguma Taudoxing a Sakalaba Amas Wakal Taba Miamna, Laiba Mapam Sing the Dikia Tokandi, Kwaidigi Tamtina. Hana Sunabiki Taudoxing Malem Gwena Panbatara Gadi, English Amagasama Panga Maudraga Marida.
rawada thokiba genocide ki thawdo duni thawdo du miyoi lak nipalum hena sikhi kumza inglising amaga sani pan ga marfu go humdoi da Sri Lanka da thokiba kangluki irang da miyoi lising ahum hena sianki kumza inglising amaga samapan ga maudra ni thoidigi inglising amaga samapan ga maudra ga manga phawda Bosnian da thokiba kangluki irang da miyoi la ama hena sikhi kangluki irang yamna toina thokan ma malem gi laiba ama haiba taragadi India haiba aikoi gi laiba asi sethabiyadi laiba asi da masing khangdana kangluki irang thokre aduga haujiksu kangluki irang si matam amade hekta thulakpa yaba akibasu leitaba nati malem gi khwaidi gi tamthiba kangluki irang kumza english ngamaga samapan ga nifu ga tarete India da thoki matam du Pakistan gi India ga khaidok narakpada Hindu Sikh amasum Muslim singi marakta tamthina hanu sunaba thoki thawdo du miyoi lak tara degi lak tara ga manga phawusiki aduga miyoi crore 1.4 rom mafam hongdo hongjin tawdun lanjanaki madugi matung kumza english ngamaga samapan ga marfu ga marida anti Sikh riot thoktuna miyoi lising ahungi matakta hakki kumza english ngamaga samapan ga marfu da Morabat riot ta miyoi lising ani hena siki amasung kumza english ngani da Gujarat riot haibidi Godra train thawdok mari lainana thokiba kangluk irang aduna miyoi lising ani hena siki asiguma tamthiraba thawdok singa si phana yamna kana thoktana ba India government hona jaragasu pamdaba thawdok ti marak marak adum thokli Manipur dari kangluk irang asi masak thokna miyamna nungaina khidaba haiba taragadi thawdok ohumni thawdok ohum aduri kumza english nga maga samapan ga maudra ga ni thoidigi english nga maga samapan ga maudra ga taret phawra thokiba Kuki naga gi kangluk irang madugi matung hek tarakpa komza english ngamaga samapan ga maudra ga taretagi english ngamaga samapan ga maudra ga nipana maitai ga pangal gi marak thokiba kangluk irang aduni Kuki na naga hanaki baduna miyoi lising amarom siki haina panari Kuki ga paiti ga hana bana miyoi sahum amasu maitai ga pangal ga hana bana miyoi samarom siki common class haibis matam khra thokibani India da kangluk irang thokiba mafam sing amasum Manipur thokiba kangluk irang sing aduda sadok sin tawba yanaram da basing loina magyanaki hana sunaram mafam kya do hojikti loina kauna ngang nare nungsi sanana leminari mayam puna mag nungsi sanana leminara ba matungna kumza english ngani ga kunga humdu gi me humdu gi Manipur da Kuki ga maite gi marakta yamna sauna kangluk irang tholaki irang asigi momentum handakre hojikti khundalai ta hanabagi thorang lom da miyeng thamnarakli zai aniga thani palum sukhraba kangluk irang asi lusinanaba Manipur government na yamna akanba thabak lokhali adubu maramdam da mayumekei thadokuna lanjinari ba IDP singna makhoibu mayumda hanjin hallu haibigi protest su hengalakli akan makhongjang sangsinaba sem saduna lagi asiguma tanpam masida haibadi haukiba sahi gi December 13 da Manipur gi Chief Secretary Punit Kumar Goyal na IDP singa mari leinaba sirol ama miyamna thaduraki maki sirol aduda maru oina phongdok liba wapamdi nangno khunda laita hanbiki thabak sing khumang chauksile habi yauri Manipur kangluk irang thokraba matungna lengangna tangkak naina pekhalakpa thorangi manungsana IDP lising tara khunda laita hankhre loinana makhoi sigum kok lising ani ga sani da leibani masigi sumathakta hauji IDP singi lainana ba yum lising mari sagatpagi thabuk sathari central government anauba yum sanana ba pirakpa senpham singi manung lupa crore 35.46 yauri adug atop lupa crore 9.26 na tekai khraba yum sing semjin sajana ba thadokre kumza english ani ga kunga mari gi atheng ma sarukti gi han sunabi gi thawdok thopagi sang hantarakpana IDP sing aso angam ya hondana mayumda hanjin mara khudong sare law and order na mara ga awaba kya mayuk nari bi imung singak pi sinbi gi loinana makoi gi sakot thorang paikhatna na balengang na aset pa phidep lawre masigi sumathakta relief camps in the lady basingda Ministry of Home Affairs ki mating loinana relief camps na sana thana ba polam ising ana leng amasu mai masul ga mari lena thabak singna mating pangli IDP sing matam sana khunda laita hanabigi yengsinna na secretary na chairman oiba committee ama assembly state gi thakta pekhat pa thorang sing the district committee sing na mating pangli makha taba pamda ba thawdok thuandana be lainga na state police CFPF amadi atai security personnel sing kusam na duna khungang sing da matik sa ba tharang lokhali aduma pumapung phanu khunda laita hanaba hona bada kanglup ani gi marak ta thajaba hanjin hanaba mathau ta heba wakhalun sida yumpham oiraga authority sing na kanglup ani gi marak ta thajaba hanjin hanaba khonari haibana sing ba wafam sing asi chief secretary na phongdokhibani
ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯝꯕ ꯃꯩꯇꯩꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯈꯨꯟꯗꯥꯔꯝꯕ ꯀꯨꯀꯤꯁꯤꯡ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯜꯂꯣ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇꯃꯛ ꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯕ ꯋꯥꯠꯈꯤꯒꯅꯤ ꯑꯗꯨꯕꯨ ꯁꯤꯡꯒ ꯇꯝꯒꯒꯤ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯟꯖꯤꯟꯅꯔꯛꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯇꯞꯊꯅ ꯎꯏ ꯃꯈꯣꯏꯗꯤ ꯈꯨꯗꯛꯇ ꯍꯟꯖꯤꯟꯍꯟꯕ ꯌꯥꯔꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯉꯥꯛ ꯆꯦꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗꯁꯨ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯔꯒ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯂꯩꯉꯥꯛꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯉꯝ ꯁꯥꯟꯗꯕꯗꯧꯅ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯛꯂꯛꯏ ꯍꯥꯏꯖꯅꯤꯡꯉꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯏꯌꯔ ꯑꯦꯇꯦꯛ 2,000 ꯍꯦꯟꯅ ꯆꯠꯊꯈ꯭ꯔꯦ ꯆꯍꯤ 4 ꯁꯨꯖꯤꯜꯂꯛꯂꯕ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯁꯨꯔꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯗ꯭ꯔꯣꯟ ꯏꯌꯔ ꯑꯦꯇꯦꯛ 2,000 ꯍꯦꯟꯅ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨ ꯂꯨꯈ꯭राꯕꯤ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯎꯗ ꯄꯨꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯍꯤ 94 ꯁꯨꯔꯕꯤ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨ ꯂꯨꯈ꯭राꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯎꯗ ꯄꯨꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯖꯣꯅꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯅꯨꯡꯁꯤꯅ ꯂꯩꯕ ꯀꯥꯂꯤꯒꯟꯖꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨ ꯂꯨꯈ꯭राꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 4 ꯔꯣꯝꯅ ꯂꯨꯈ꯭राꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯕꯒ ꯃꯇꯨꯡꯗ ꯃꯁꯝ ꯀꯛꯊꯠꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯎꯗ ꯄꯨꯟꯗꯨꯅ ꯐꯨꯕꯤ ꯆꯩꯕꯤꯈꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯨꯅ ꯄꯨꯈꯤ ꯍꯥꯏꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯨꯃꯤꯠ 19 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨ 4 ꯔꯣꯝ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯟꯗꯨꯁꯤꯡ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ